ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯏꯆꯥ ꯂꯥꯏꯁꯪ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯥꯡꯖꯨꯝꯕꯅ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯌꯥꯏꯐꯕꯤꯅ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯌꯦꯡꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯡꯖꯨꯝꯕꯅ ꯅꯠꯇꯦ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯨ ꯈꯪꯀꯧ ꯀꯧꯔꯛꯂꯤꯕꯗꯨꯕꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯏꯊꯥ ꯊꯥꯖꯗꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯐꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯐꯖꯅ ꯌꯦꯡꯕꯤꯌꯨꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯊꯣꯛꯈ꯭ꯔꯦ ꯌꯥꯏꯐꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯅ ꯎꯠꯂꯝꯂꯤꯕ ꯃꯇꯧ ꯑꯗꯣ ꯊꯥꯡꯖꯨꯝꯕꯁꯨ ꯈꯪꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯅꯣꯏꯅ ꯑꯩꯈꯣꯏꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯦ ꯑꯩꯈꯣꯏꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯅꯥꯕꯁꯤꯡꯁꯦ ꯀꯟꯅꯤꯡꯕꯗꯒꯤ ꯑꯗꯨꯛ ꯇꯧꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯁꯣꯟꯗꯨꯅ ꯌꯦꯡꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤꯒꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯇꯧꯍꯜꯂꯛꯄꯅꯣ ꯑꯃꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯂꯣꯏꯅꯃꯛ ꯈꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯡꯖꯨꯝꯕꯅ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯂꯤ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯌꯥꯏꯐꯕꯤꯁꯦ ꯑꯩꯅ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯕꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯄꯣꯊꯥꯅꯔꯣ ꯑꯗꯨꯒ ꯂꯥꯏ ꯑꯃ ꯍꯌꯦꯡ ꯑꯌꯨꯛꯇ ꯈꯣꯏꯔꯝꯁꯤ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯃꯥꯏꯕ ꯑꯃꯅ ꯇꯧꯍꯜꯂꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯥꯝꯂꯤꯕꯁꯤ ꯌꯥꯏꯐꯕꯤꯒꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯥꯡꯍꯟꯕꯗꯨꯅꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯩꯅ ꯀꯟꯕ ꯉꯝꯂꯔꯣꯏ ꯂꯥꯏ ꯂꯥꯛꯇꯨꯅꯁꯨ ꯀꯟꯕ ꯉꯝꯂꯔꯣꯏ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏꯗꯤ ꯁꯠꯈꯤꯕ ꯀꯨꯏꯔꯦ ꯉꯔꯥꯡ ꯑꯗꯨꯃꯛ ꯁꯠꯈ꯭ꯔꯦ ꯑꯗꯨꯅ ꯃꯁꯤꯃꯗꯤ ꯑꯩꯅ ꯀꯟꯕ ꯉꯝꯂꯔꯣꯏ ꯀꯥꯟꯅꯗꯕꯗ ꯑꯉꯥꯡ ꯑꯁꯤ ꯅꯈꯣꯏꯅ ꯑꯗꯨꯝ ꯊꯝꯅꯗꯤ ꯃꯃꯥꯁꯨ ꯇꯥꯏꯅꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯂꯧꯊꯣꯛꯈꯤꯅꯕ ꯇꯧꯔꯣ ꯊꯥꯖꯗ꯭ꯔꯒꯅ ꯅꯈꯣꯏꯅ ꯉꯥꯏꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯍꯥꯠꯂꯤꯕ ꯃꯥꯏꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯡꯖꯨꯝꯕꯅ ꯃꯗꯨꯃꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯈꯣꯏ ꯃꯌꯥꯝꯅ ꯃꯥꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕꯗꯤ ꯌꯥꯒꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯐꯕꯤꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯥꯡꯍꯜꯂꯤꯕ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯉꯥꯡꯂꯤ ꯁꯛꯂꯤꯕꯁꯤꯡꯗꯣ ꯇꯥꯔꯤꯕꯅꯤ ꯑꯗꯨꯒ ꯌꯥꯏꯐꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒꯤ ꯅꯨꯄꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯉꯔꯥꯡꯅ ꯃꯥꯏꯕ ꯑꯃ ꯌꯦꯡꯉꯝꯂꯕꯗꯤ ꯐꯒꯗꯕꯅꯤ ꯅꯈꯣꯏꯅ ꯗꯣꯛꯇꯔꯗ ꯌꯦꯡꯕ ꯑꯗꯨꯅꯗꯤ ꯐꯕ ꯀꯧꯕ ꯂꯩꯔꯔꯣꯏ ꯑꯉꯥꯡ ꯑꯗꯣ ꯑꯩꯅ ꯀꯟꯕ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯊꯋꯥꯏꯗꯤ ꯉꯔꯥꯡꯅ ꯁꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯁꯥꯎꯅꯈꯤ ꯃꯤꯑꯣꯏ ꯑꯗꯨꯗ ꯍꯧꯖꯤꯛꯃꯛ ꯃꯥꯒꯤꯁꯨ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯡꯖꯨꯝꯕꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯃꯥ ꯃꯁꯥꯃꯛ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯈꯨꯠꯂꯥꯏ ꯊꯥꯕ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯉꯥꯛꯊꯣꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯇꯧꯔꯒꯨꯝꯁꯤ ꯏꯕꯦꯝꯃ ꯌꯥꯏꯐꯕꯤꯗ ꯋꯥꯔꯤꯕꯁꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯥꯒꯤꯁꯨ ꯃꯥ ꯃꯁꯥꯗ ꯐꯪꯕꯕꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯏꯅ ꯐꯪꯍꯜꯂꯁꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯃꯥ ꯃꯁꯥꯁꯨ ꯑꯩꯅ ꯇꯧꯈꯤꯕꯗꯨꯅꯅꯤꯀꯣ ꯍꯥꯏꯗꯨꯅ ꯃꯊꯋꯥꯏꯗꯣ ꯆꯥꯛꯆꯅꯕ ꯀꯔꯤ ꯍꯥꯏꯕꯒꯦ ꯃꯌꯥꯝ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯍꯣꯏ ꯑꯗꯨꯝꯅ ꯇꯧꯔꯁꯤ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯊꯥꯡꯖꯨꯝꯕꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯂꯥꯏ ꯑꯗꯣ ꯈꯨꯔꯨꯝꯂꯁꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯌꯥꯏꯐꯕꯤꯒꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯥꯡꯍꯜꯂꯤꯕ ꯑꯃꯥꯏꯕꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯁꯨ ꯈꯨꯠꯂꯥꯏ ꯊꯥꯔꯁꯤ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯂꯒꯦ ꯅꯈꯣꯏꯅ ꯂꯥꯛꯂꯅꯨ ꯍꯥꯏꯔꯒꯗꯤ ꯑꯩ ꯂꯥꯛꯑꯣꯏꯗꯧꯔꯤꯕꯅꯤ ꯀꯔꯤꯅꯣꯝꯃ ꯍꯥꯏꯌꯨ ꯍꯥꯏꯔꯛꯄꯗ ꯌꯥꯏꯐꯕꯤꯒꯤ ꯅꯨꯄꯥꯅ ꯑꯣꯖꯥ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯑꯩꯅ ꯂꯧꯕ ꯂꯥꯛꯆꯒꯗꯧꯔꯤꯕꯅꯤ ꯃꯤꯑꯣꯏ ꯑꯗꯨꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯃꯟ ꯈꯨꯝꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯏꯐꯕꯤꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯃꯥꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯥꯖꯔꯦ ꯍꯥꯏꯕꯗꯣ ꯈꯪꯂꯤ ꯊꯥꯡꯖꯨꯝꯕꯁꯨ ꯐꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯑꯃꯥꯏꯕ ꯊꯥꯡꯖꯨꯝꯕꯅ ꯇꯧꯗꯨꯅ ꯌꯥꯏꯐꯕꯤꯒꯤ ꯃꯥꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯔꯤꯃꯠꯇ ꯆꯪꯗꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯥꯏꯕ ꯊꯥꯡꯖꯨꯝꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯕꯣꯒꯦꯜꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯆꯅꯨꯗ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇ꯭ꯔꯕ ꯑꯉꯥꯡ ꯑꯃꯕꯨ ꯊꯥꯖꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯀꯌꯥ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯡꯖꯨꯝꯕꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯌꯥꯏꯐꯕꯤꯒꯤ ꯏꯃꯨꯡꯗꯤ
ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯤ ꯑꯃꯥꯏꯕꯅ ꯍꯥꯏꯕꯗꯨꯕꯨ ꯊꯥꯖꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯗꯣꯛꯇꯔ ꯆꯠꯂꯒ ꯌꯦꯡꯊꯣꯛꯁꯤꯔꯥ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤꯕꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯗꯣꯛꯇꯔ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯁꯤ ꯃꯥꯏꯕꯁꯨ ꯌꯦꯡꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯟꯅꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯊꯤꯡꯖꯤꯟꯈ꯭ꯔꯤ ꯁꯣꯝꯗ ꯕꯣꯒꯦꯜꯗꯣ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯤ ꯁꯣꯝꯗ ꯊꯥꯡꯖꯨꯝꯕꯅ ꯊꯥꯔꯛꯈꯤꯕ ꯐꯠꯇꯕ ꯑꯉꯥꯡ ꯑꯃ ꯆꯅꯨꯒꯤ ꯃꯁꯥꯗ ꯆꯪꯅꯅꯕ ꯊꯥꯔꯛꯈꯤꯕ ꯑꯗꯨꯁꯨ ꯆꯅꯨꯒꯤ ꯃꯁꯥ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯒꯦꯜꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯗ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯁꯥꯎꯍꯨꯝ ꯂꯩꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯒꯤ ꯊꯕꯛ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯕꯣꯒꯦꯜꯗꯣ ꯃꯥꯒꯤ ꯂꯥꯏꯁꯟꯅꯐꯝ ꯑꯣꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯇꯔꯦꯡ ꯆꯥꯛꯄꯗ ꯁꯤꯖꯤꯟꯅꯕ ꯇꯔꯦꯡ ꯃꯌꯣꯠ ꯑꯗꯣ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯇꯔꯦꯡ ꯃꯌꯣꯠ ꯑꯗꯨꯒꯤ ꯃꯉꯛꯁꯝ ꯑꯃ ꯑꯀꯨꯠꯄ ꯑꯗꯨꯗ ꯂꯪ ꯑꯃꯨꯕ ꯀꯨꯌꯦꯠ ꯀꯨꯌꯦꯠ ꯌꯦꯠꯁꯜꯂꯤ ꯑꯗꯨꯗꯨꯒ ꯅꯪꯅ ꯉꯁꯤꯗꯤ ꯇꯤꯂꯣꯇꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯥꯗ ꯌꯦꯠꯈꯥꯏ ꯊꯤꯟꯒꯥꯏꯕ ꯄꯤꯗꯨꯅ ꯃꯥꯒꯤ ꯑꯉꯥꯡ ꯑꯗꯨ ꯃꯥꯡꯍꯟꯒꯗꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯨꯕ ꯃꯇꯝ ꯈꯛꯇꯗ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯣꯒꯦꯜꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯔꯦꯡ ꯃꯌꯣꯠ ꯑꯗꯣ ꯂꯩꯃꯥꯏꯗ ꯆꯨꯡꯁꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯄ ꯁꯔꯨꯒꯤ ꯃꯀꯛ ꯃꯥꯟꯕ ꯃꯆꯦꯠ ꯑꯃꯅ ꯇꯣꯛ ꯇꯣꯛ ꯑꯁꯨꯝ ꯌꯩꯁꯜꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯁꯣꯝꯗ ꯇꯤꯂꯣꯇꯃꯥꯗꯤ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯎꯆꯦꯠ ꯋꯥꯆꯦꯠꯀꯨꯝꯕ ꯑꯃꯅ ꯊꯤꯟꯖꯤꯜꯂꯛꯄꯒꯨꯝꯅ ꯆꯩꯅꯥꯈꯣꯜ ꯐꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯇꯤꯂꯣꯇꯃꯥ ꯇꯨꯝꯂꯝꯕꯗꯒꯤ ꯈꯪꯍꯧ ꯍꯧꯒꯠꯂꯛꯇꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯑꯩꯒꯤ ꯄꯨꯛ ꯑꯁꯤꯗ ꯀꯩꯅꯣꯝꯃ ꯊꯤꯟꯖꯤꯜꯂꯛꯂꯤ ꯑꯩ ꯑꯃ ꯅꯥꯔꯤ ꯑꯩꯒꯤ ꯄꯨꯛꯁꯦ ꯂꯦꯡꯉꯦ ꯊꯤꯜꯂꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯍꯧꯔꯛꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯣ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯕꯣꯒꯦꯜꯅ ꯈꯥꯡꯉꯨ ꯃꯁꯤꯗꯤ ꯂꯩꯒꯦ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯔꯦꯡ ꯃꯌꯣꯠ ꯂꯩꯃꯥꯏꯗ ꯌꯨꯡꯁꯤꯜꯂꯤꯕꯗꯣ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯎꯔꯨ ꯂꯩꯈꯠꯂꯛꯂꯤ ꯑꯗꯨꯝꯅ ꯂꯩꯔꯒ ꯊꯤꯟꯖꯤꯜꯂꯛꯄ ꯑꯗꯨꯗ ꯁꯣꯝꯗ ꯇꯤꯂꯣꯇꯃꯥꯗꯤ ꯃꯁꯥꯗꯣ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯕꯨꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯅ ꯊꯤꯜꯂꯒ ꯒꯣꯔꯣ ꯑꯣꯠꯄꯗꯧꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯅꯨꯡꯒꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯄꯨꯝꯅꯃꯛ ꯊꯗꯠꯂꯕꯒꯨꯝ ꯁꯦꯒꯥꯏꯕꯒꯨꯝ ꯅꯥꯔꯤ ꯇꯤꯂꯣꯇꯃꯥ ꯑꯗꯨꯃ ꯇꯧꯔꯝꯕꯗꯒꯤ ꯌꯥꯏꯐꯕꯤꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯁꯨ ꯃꯌꯥꯗꯒꯤ ꯏ ꯍꯩꯊꯔꯛꯂꯤ ꯃꯥꯗꯤ ꯃꯃꯤꯠ ꯃꯅꯥꯒꯁꯦ ꯉꯥꯡꯁꯟꯈ꯭ꯔꯕ ꯄꯣꯠꯅꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯃꯨꯁꯤꯜꯂꯛꯂꯤ ꯁꯣꯔ ꯐꯨꯟꯒꯠꯂꯛꯂꯤ ꯋꯥꯕꯅ ꯃꯁꯥꯗꯣ ꯂꯧꯐꯝ ꯆꯠꯐꯝ ꯈꯪꯗ꯭ꯔꯤ ꯃꯌꯥꯝ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯏꯐꯕꯤꯅ ꯄꯨꯈꯤꯕ ꯑꯗꯨꯒꯨꯝꯅ ꯄꯨꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯤꯂꯣꯇꯃꯥ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕꯗ ꯂꯥꯎꯕ ꯈꯣꯡꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯃꯍꯥꯛ ꯉꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯗꯣꯛꯇꯔꯁꯤꯡꯅ ꯇꯦꯁ ꯇꯧꯕ ꯌꯥꯕ ꯇꯧꯔꯤ ꯑꯃꯗꯤ ꯌꯥꯏꯐꯕꯤꯗ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯦꯛꯁ ꯔꯦ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯃꯊꯪ ꯂꯧꯔꯕ ꯐꯥꯎꯕꯗ ꯃꯥꯒꯤ ꯃꯁꯥ ꯃꯅꯨꯡꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯑꯗꯨꯅ ꯗꯣꯛꯇꯔꯅ ꯅꯪꯅ ꯌꯦꯡꯂꯤꯕ ꯊꯤꯜꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯅꯨꯡꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯇꯤꯂꯣꯇꯃꯥꯅ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯤ ꯇꯤꯂꯣꯇꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯕ ꯑꯁꯤꯗ ꯃꯌꯥꯝꯁꯨ ꯄꯥꯈꯠꯅꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯁꯣꯝꯗꯅ ꯕꯣꯒꯦꯜꯅ ꯈꯪꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯈ꯭ꯔꯦꯗꯅ ꯐꯩ ꯅꯪ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯉꯥꯏꯒꯦ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯒꯗꯧꯔꯤꯕꯖꯥꯠꯅꯣ ꯃꯇꯝꯁꯤꯅ ꯀꯌꯥꯝ ꯊꯦꯡꯂꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯌꯦꯡꯂꯨꯕꯗ ꯄꯨꯡ 12 ꯍꯦꯜꯂꯒ ꯂꯩꯔꯝꯂꯦ ꯑꯃ ꯇꯥꯁꯤꯜꯂꯛꯂꯝꯂꯦ ꯃꯇꯝ ꯑꯗꯨꯗ ꯕꯣꯒꯦꯜꯅ ꯄꯨꯡ ꯑꯃ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯕ ꯃꯇꯝ ꯌꯧꯔꯕꯅꯤ ꯃꯗꯨꯗꯒꯤ ꯂꯥꯟꯊꯈꯤꯕꯗ ꯑꯩꯁꯦ ꯃꯤꯅ ꯑꯇꯥ ꯐꯣꯡꯅꯒꯗꯧꯔꯤꯕꯅꯤ ꯈꯔ ꯊꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕꯗꯤ ꯐꯒꯅꯤꯗ ꯑꯃꯨꯛꯇꯪ ꯊꯨꯗꯦꯛꯂꯝꯒꯦ ꯍꯥꯏꯕ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯈꯜꯂꯤꯉꯩ ꯇꯤꯂꯣꯇꯃꯥꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯇꯤꯂꯣꯇꯃꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯦꯡꯕ ꯊꯤꯟꯕꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯒꯦꯜꯅ ꯍꯟꯗꯛꯇꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯥꯡꯖꯔꯣ ꯍꯩ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯔꯦꯡ ꯃꯌꯣꯠ ꯑꯗꯣ ꯃꯌꯥꯏ ꯊꯤꯒꯥꯡꯗ ꯄ꯭ꯔꯦꯛ ꯊꯨꯗꯦꯛꯏ ꯑꯁꯨꯝꯅ ꯊꯨꯗꯦꯛꯈꯤꯕꯗꯒꯤꯗꯤ ꯇꯤꯂꯣꯇꯃꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯃꯁꯥꯗꯣ ꯑꯃꯨꯛꯇꯪ ꯊꯦꯛꯂꯝꯂꯒ ꯇꯨꯃꯤꯟꯅ ꯑꯁꯤꯕꯒꯨꯝ ꯐꯗ꯭ꯔꯥꯛ ꯇꯥꯈꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯀꯞꯅ ꯂꯥꯎꯅꯕꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯡꯅꯤꯜ ꯅꯤꯜꯂꯕꯅꯤ ꯗꯣꯛꯇꯔ ꯃꯌꯥꯝꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛ ꯇꯧꯔꯤ ꯑꯗꯨꯕꯨ ꯀꯔꯤ ꯂꯩꯅꯥꯅꯣ ꯀꯔꯤ ꯂꯥꯏꯑꯣꯡꯅꯣ ꯈꯪꯗꯕꯅꯤꯅ ꯃꯈꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯣꯒꯦꯜ ꯂꯥꯏ ꯂꯣꯏꯁꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯏꯃꯨꯡꯗ ꯄꯔꯞ ꯆꯠꯈꯤ
ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯕꯣꯒꯦꯜꯅ ꯇꯨꯝꯈ꯭ꯔꯕꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇꯤꯂꯣꯇꯃꯥ ꯋꯥꯈꯜ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛ ꯃꯊꯟꯇ ꯁꯣꯟꯖꯔꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯇꯤꯂꯣꯇꯃꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯁꯦ ꯌꯥꯝꯅ ꯂꯦꯡꯕ ꯊꯤꯟꯕꯇ ꯅꯠꯇꯅ ꯃꯤ ꯑꯃꯅ ꯄꯨꯛ ꯑꯁꯦ ꯊꯥꯡꯅ ꯂꯦꯟꯈꯥꯏꯔꯒ ꯑꯁꯨꯝ ꯁꯦꯒꯥꯏꯕꯗꯧꯅ ꯁꯦꯒꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯅꯠꯇꯅ ꯑꯔꯣꯏꯕꯗ ꯏꯁꯥ ꯑꯁꯦ ꯇꯨꯡꯂꯣꯝꯗ ꯑꯩꯒꯤ ꯂꯨꯈꯝ ꯑꯁꯤꯅ ꯅꯤꯡꯖꯣꯜꯂꯣꯝꯗ ꯂꯣꯡꯊꯦꯛ ꯊꯨꯗꯦꯛꯂꯛꯄꯒꯤ ꯃꯑꯣꯡꯗ ꯈꯪꯊꯨ ꯊꯨꯗꯦꯛꯔꯛꯏ꯫ ꯑꯗꯒꯤ ꯑꯩꯁꯦ ꯆꯤꯡ ꯂꯥꯎꯈꯤꯗꯨꯅ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯑꯩ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯇꯥꯈꯤꯗ꯭ꯔꯤ꯫ ꯃꯤꯑꯣꯏꯕꯅ ꯅꯥꯕ ꯍꯦꯟꯃꯟꯂꯛꯇꯨꯅ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯕ ꯍꯥꯏꯕꯁꯤ ꯀꯌꯥꯝ ꯋꯥꯔꯝꯂꯒꯅꯤ, ꯀꯌꯥꯝ ꯅꯥꯔꯝꯂꯒꯅꯤ ꯈꯟꯕꯤꯔꯣ꯫ ꯇꯤꯂꯣꯇꯃꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯀꯌꯥꯝ ꯅꯥꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯃꯈꯣꯏꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯤꯂꯣꯇꯃꯥꯁꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯄꯨꯊꯔꯛꯂꯤ꯫ ꯃꯌꯥꯝꯅ ꯇꯤꯂꯣꯇꯃꯥꯒꯤ ꯉꯔꯥꯡ ꯇꯧꯔꯤꯕꯗꯣ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯠ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯉꯔꯪ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯗꯨꯅ ꯃꯥꯏꯕ ꯑꯃ ꯌꯦꯡꯊꯣꯛꯅꯕ ꯇꯧ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯈꯤꯗ꯭ꯔꯕꯅꯤꯅ ꯃꯤꯁꯦ ꯈꯔ ꯂꯥꯏꯊꯣꯛꯅꯔꯤ꯫ ꯍꯌꯦꯡꯂ ꯀꯩꯅꯣꯝꯃ ꯀꯧꯔꯁꯤ, ꯉꯁꯤꯗꯤ ꯑꯅꯥꯕ ꯄꯨꯊꯔꯛꯇ ꯉꯥꯏꯔꯤꯕꯅꯤꯅ ꯇꯧꯔꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯨꯃꯤꯟ ꯂꯩꯅꯈꯤ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯕꯣꯒꯦꯜꯗꯣ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯕꯅꯤꯅ ꯃꯍꯥꯛꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯅ ꯕꯣꯒꯦꯜꯗ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯀꯔꯤꯅꯣꯝꯃ ꯏꯇꯧ ꯇꯧꯏ, ꯅꯪꯗꯤ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯒꯦꯜꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣꯅꯦ, ꯑꯩꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯕꯅꯤꯅ ꯈꯪꯍꯧꯗ꯭ꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯆꯅꯨꯅ ꯉꯔꯥꯡ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯇꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯂꯒ ꯌꯦꯡꯉꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯩꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯅꯒ ꯇꯨꯃꯤꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗꯒ ꯑꯉꯥꯡ ꯊꯝꯖꯤꯜꯂꯝꯂꯕ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯔꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯕꯣꯒꯦꯜꯅ ꯍꯦꯔꯥ, ꯅꯪꯅ ꯑꯉꯥꯡ ꯄꯥꯝꯖꯕꯗꯨꯗꯅꯦ ꯅꯥꯀꯣꯡꯗ ꯄꯪꯇꯥ ꯇꯥꯕ ꯋꯥꯔꯤꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯐꯖꯅ ꯂꯩꯔꯝꯃꯣ, ꯑꯩꯅꯦ ꯊꯕꯛ ꯑꯃꯇꯪ ꯆꯠꯂꯨꯈꯤꯒꯦ, ꯗꯨꯀꯥꯟꯒꯤ ꯑꯩꯅ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯍꯪꯅꯔꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯣꯒꯦꯜꯗꯤ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯅꯨꯗꯤ ꯉꯔꯥꯡ ꯃꯍꯥꯛꯅ ꯇꯥꯈꯤꯕꯗꯣ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯃ ꯅꯠꯇꯦ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗꯤ ꯇꯥꯔꯛꯇ꯭ꯔꯒ ꯉꯔꯥꯡ ꯈꯛꯇꯃꯛ ꯇꯥꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯏꯆꯤꯡ ꯆꯤꯡꯅꯖꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯅꯨꯁꯨ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯏꯔꯨꯖ ꯃꯥꯏꯊꯖꯔꯕ ꯃꯇꯨꯡ ꯙꯨꯛ ꯊꯥꯡꯃꯩ ꯊꯥꯅꯅꯕ ꯇꯧꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯣꯒꯦꯜꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯆꯠꯈ꯭ꯔꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯁꯣꯝꯗꯅ ꯃꯤꯅꯥꯛꯁꯤ ꯇꯤꯂꯣꯇꯃꯥ ꯑꯃꯗꯤ ꯌꯥꯏꯐꯕꯤꯒꯤ ꯄꯥꯎ ꯇꯥꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯀꯔꯤꯅꯣꯅꯦ, ꯇꯤꯂꯣꯇꯃꯥꯒ ꯌꯥꯏꯐꯕꯤꯒꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯕꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯧꯔꯛꯇꯣꯔꯤꯕ ꯖꯥꯠꯂꯥ, ꯍꯟꯗꯛꯁꯤꯕꯨ ꯂꯥꯏꯆꯠ ꯑꯃꯒ ꯂꯥꯛꯂꯕ ꯖꯥꯠꯂꯥ? ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯃꯍꯥꯛꯁꯨ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯆꯅꯨꯗꯣ ꯃꯍꯥꯛ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯆꯥꯛꯈꯨꯝꯗ ꯁꯦꯝ ꯁꯥꯔꯤ꯫ ꯃꯇꯝꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯅꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯗꯣ ꯀꯅꯥꯅꯣ ꯑꯃꯅ ꯍꯥꯡꯗꯣꯛꯈꯤꯕꯒꯨꯝꯅ ꯍꯥꯡꯗꯣꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ꯫ ꯆꯅꯨꯗꯤ ꯕꯣꯒꯦꯜ ꯂꯥꯛꯂꯕꯣꯏ ꯅꯤꯡꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯄ ꯑꯃꯗꯤ ꯊꯣꯛꯈꯤꯕ ꯇꯧꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯅ ꯅꯨꯡꯁꯤꯠ ꯁꯤꯠꯄꯁꯨ ꯅꯠꯇꯦ, ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯖꯥꯠꯅꯣꯅꯦ? ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯅꯨꯗꯣ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ, ꯑꯗꯨꯒ ꯊꯣꯡꯁꯨ ꯍꯥꯡꯗꯣꯛꯂꯝꯗꯦ꯫ ꯆꯅꯨꯗꯣ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯤꯇꯪꯗꯤ ꯃꯁꯥꯗꯣ ꯈꯧꯇꯛ ꯇꯧꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯃꯈꯥ ꯆꯠꯊꯔꯤ꯫ ꯑꯗꯨꯒ ꯌꯦꯟꯗꯦꯝꯒ ꯑꯂꯨꯒ ꯏꯔꯣꯟꯒꯦ ꯍꯥꯏꯗꯨꯅ ꯌꯦꯟꯗꯦꯝꯗꯣ ꯌꯥꯝꯅ ꯀꯟꯅ ꯁꯣꯏꯕ ꯂꯥꯛꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯁꯨꯃꯥꯡꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯈꯟꯅꯕꯗꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯇꯥꯈꯤ꯫ ꯑꯗꯨꯝꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯅꯤꯡꯉꯥꯏ ꯇꯧꯕꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯇꯥꯔꯛꯄ ꯑꯗꯨꯗ ꯆꯅꯨꯅ ꯑꯉꯥꯡꯁꯤꯡ ꯁꯥꯟꯅꯕꯗꯨ ꯈꯟꯅꯔꯕ ꯃꯥꯜꯂꯤꯅꯤ, ꯀꯅꯥ ꯑꯉꯥꯡꯁꯤꯡꯅꯣꯅꯦ, ꯑꯁꯨꯛ ꯀꯨꯏꯕꯗꯤ ꯁꯥꯟꯅꯗ꯭ꯔꯒ? ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯣ ꯍꯨꯟꯗꯣꯛꯂꯝꯂꯒ ꯁꯨꯃꯥꯡꯗ ꯄꯔꯞ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯁꯨꯃꯥꯡꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ, ꯑꯉꯥꯡꯁꯤꯡꯁꯨ ꯁꯥꯟꯅꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯉꯔꯥꯡꯁꯨ ꯑꯩꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ, ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯩꯅ ꯈꯣꯟꯖꯦꯜ ꯇꯥꯕ, ꯑꯗꯨꯒ ꯑꯩꯅ ꯊꯣꯛꯂꯒ ꯌꯦꯡꯉꯨꯕꯗꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕ,
ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯒ ꯍꯩꯃꯥ ꯑꯩꯁꯤ ꯆꯥꯛ ꯊꯣꯡꯉꯝꯕꯅꯤꯀꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯃꯍꯥꯛꯅ ꯏꯟꯁꯤꯜꯂꯝꯂꯤꯕ ꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯆꯥꯛꯂꯛꯇꯨꯅ ꯃꯩꯗꯣ ꯁꯝꯅꯔꯒ ꯃꯍꯥꯛꯀꯤ ꯆꯥꯛꯁꯪꯒꯤ ꯃꯅꯥꯛꯇ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯁꯤꯡꯒꯤ ꯃꯄꯨꯜ ꯑꯗꯣ ꯃꯩꯅ ꯒꯔꯪ ꯆꯥꯛꯂꯒ ꯂꯩꯔꯝꯂꯤ ꯃꯇꯝ ꯆꯥꯅ ꯆꯅꯨꯅ ꯆꯪꯉꯛꯂꯝꯗꯕ ꯇꯥꯔꯒꯗꯤ ꯆꯥꯛꯁꯪꯗꯒꯤ ꯑꯁꯨꯝ ꯆꯥꯛꯂꯛꯄꯅ ꯌꯨꯝꯖꯥꯎ ꯌꯧꯅ ꯆꯠꯂꯝꯒꯗꯧꯔꯤꯕ ꯖꯥꯠꯅꯤ ꯑꯗꯨꯕꯨ ꯆꯅꯨꯅ ꯃꯇꯝ ꯆꯥꯅ ꯈꯪꯍꯧꯔꯕꯅꯤ나 ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯝꯕ ꯕꯥꯔꯇꯤꯟꯒꯤ ꯏꯁꯤꯡ ꯑꯃꯅ ꯖ꯭ꯋꯥꯔ ꯍꯩꯖꯤꯟꯕꯗꯒꯤꯗꯤ ꯃꯩ ꯑꯗꯣ ꯃꯨꯠꯈ꯭ꯔꯦ ꯆꯅꯨ ꯕꯥꯇꯤꯜ ꯑꯗꯣ ꯃꯈꯨꯠꯅ ꯌꯥꯜꯂꯒ ꯄꯥꯏꯔꯤ ꯑꯗꯨꯒ ꯃꯩꯅ ꯆꯥꯛꯈꯤꯕꯒꯤ ꯃꯩꯈꯨ ꯀꯥꯔꯒ ꯂꯩꯔꯤꯕ ꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯤꯕ ꯍꯧꯔꯛꯂꯦ ꯍꯟꯗꯛ ꯕꯣꯒꯦꯜꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯆꯅꯨꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯈꯪ ꯑꯍꯩꯁꯤꯡꯅꯒ ꯑꯃꯨꯛ ꯃꯈꯣꯏꯗ ꯀꯥꯞꯂꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯅꯨꯅ ꯁꯤꯡ ꯑꯗꯣ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯣ ꯅꯤꯡꯊꯤꯅ ꯋꯥꯏꯔꯝ ꯇꯩꯊꯣꯛꯂꯤ ꯏꯁꯤꯡ ꯑꯗꯨꯁꯨ ꯅꯞꯊꯣꯛꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯀꯪꯕ ꯁꯤꯡ ꯑꯃꯨꯛ ꯂꯧꯁꯤꯟꯗꯨꯅ ꯆꯥꯛꯇꯣ ꯑꯃꯨꯛ ꯅꯧꯅ ꯊꯣꯡꯒꯠꯂꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡ ꯑꯗꯣ ꯑꯃꯨꯛ ꯍꯥꯡꯗꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ ꯆꯅꯨꯗꯣ ꯍꯟꯇꯛꯃꯨꯛꯇꯤ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤ ꯇꯨꯃꯤꯟꯅ ꯃꯍꯥꯛꯀꯤ ꯆꯥꯛ ꯊꯣꯡꯐꯝ ꯊꯣꯛꯄꯗꯣ ꯊꯣꯡꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯕꯨ ꯍꯟꯇꯛꯃꯨꯛꯇꯤ ꯕꯣꯒꯦꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯕꯣꯒꯦꯜꯅ ꯆꯪꯁꯤꯜꯂꯛꯂꯒ ꯆꯥꯛ ꯊꯣꯡꯉꯤꯕ꯭ꯔꯣ ꯅꯪꯕꯣ ꯆꯅꯨꯗꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯕꯣꯒꯦꯜꯗ ꯐꯠ ꯌꯦꯡꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯣꯒꯦꯜꯅ ꯍꯩꯃꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒ ꯎꯪꯉꯒ ꯂꯩꯔꯝꯂꯤꯕꯅꯣ ꯅꯪꯕꯨ ꯑꯩꯅꯒ ꯀꯧꯕꯗꯒ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯅ ꯃꯍꯥꯛꯅ ꯇꯥꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯩꯅ ꯆꯥꯛꯀꯦ ꯇꯧꯔꯝꯕꯗꯣ ꯂꯣꯏꯅꯃꯛ ꯇꯝꯃꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯨꯔꯒ ꯕꯣꯒꯦꯜꯅ ꯍꯥꯏ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯂꯩꯔꯁꯦ ꯍꯣꯔꯦꯟꯅꯦ ꯑꯩ ꯇꯞꯅ ꯌꯦꯡꯂꯒꯦ ꯑꯗꯣ ꯅꯪ ꯑꯩꯁꯤ ꯃꯥꯏꯕ ꯑꯃꯒꯨꯝꯅ ꯃꯍꯩ ꯍꯩ ꯍꯥꯏꯕꯁꯤ ꯅꯪ ꯃꯤꯉꯣꯟꯗ ꯇꯥꯛꯊꯣꯛꯇꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯅꯨꯅ ꯀꯩꯗꯧꯕꯒꯤ ꯇꯥꯛꯀꯗꯧꯔꯤꯕꯅꯣ ꯑꯩ ꯀꯅꯥꯝꯇꯗ ꯍꯥꯏꯗꯦ ꯕꯣꯒꯦꯜꯅ ꯐꯔꯦ ꯗꯨꯀꯥꯟꯒꯤ ꯊꯕꯛꯇꯨꯁꯨꯅꯦ ꯑꯩꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯝꯃꯤ ꯗꯨꯀꯥꯟ ꯐꯝꯕꯒꯤ ꯑꯣꯏꯔꯒ ꯂꯩꯔꯝꯂꯦ ngasi numit kunimuk lerega mukhogi tukaldo semjin bani adu loisellaga aisu yawonaba na hairakle aduna numit kunimuk lerega di ai tukala do thabak jaw hawragani numidang di sida aising lekani aduga ayuk nungthildi ada dum leigadori bani ofam adu tabada chanuna karino hari basibo ngahan makai kaisu todringai matamdadi yumda dum leiri aduga handak yum asida mawong ama tawba hawraga kansida yum thadokeba haima numidang dei leigidori basiri adugi sumatakta aikhoigi yum mas tawri basi karino haibado ai horen jengage hairedana toine na kanjalunu nangna yam nuai tragana kanano ma kauraga leminaba haibaduni asumna chanu amadi bogel do wari watai khara sanarba matung bogel do phi amuk to hongkhige haiduna magi kada chakre matau asumna tawduna sanuna sai sing thongudo loisilladuna bogel makoyani punna saminari matamde asum haukri numidang wairamgi matamni bogel do makoygi yumgi akoibata lengdou ama yaluraga lengdou do yumgi chuthek marida yungli magi si makoygi yumda laitin phataba changpang ngamdanaba karigumba thawama tawribani mataw asumna bogel na lengdou sing do jungluba matung lengdou sing aduta amuba langsing koyet yesali asumna lengdou mari makta loina mak yeslaba matung lengdou jungliba adugi makhong desu mahakna langthai gi mana do kisali bani langthai gi mana natana usan su kisali aduga khujuli sakle khamsu loina mak kisali bani aduga machinda murum su soli tawriba singdo chanu su ui adubu mahakti numidang wairam gi thabak khara kanbana adumak tawribani masaki matung bogel do imungda changkhri aduga mahakna ising asingba khar lothoraklaga tairel pung fai tawduna yungge koibodo loinamak khiktok chamthokli sengtokli aduga khujuli kham thaduna su yumdo okthokli tawriba asida yumlon kaironabana bogel se kainomana tawriba sibo lai khuramliba male adumna hainari makoidi bogel sa maiba oibagi tawribani haibadu khangbanati makoina laitin gi yengluba matamda maibana hairakpadagi tawbu oiramgani haiduna khanaribani
ꯊꯧ ꯇꯧꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯕꯣꯒꯦꯜꯗꯣ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯊꯧ ꯇꯧꯕ ꯂꯣꯏꯔꯕꯅꯤꯅ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯑꯗꯨꯗ ꯆꯅꯨꯅ ꯍꯩꯃꯥ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯒꯦꯜꯅ ꯂꯣꯏꯔꯦ ꯀꯔꯤ ꯑꯃꯇ ꯇꯧꯔꯛꯂꯔꯣꯏ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯗꯨꯕꯨꯅꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯁꯥꯎꯍꯨꯝ ꯑꯃ ꯂꯩꯕꯗꯧꯅꯗꯤ ꯇꯧꯏ ꯋꯥꯐꯝ ꯑꯗꯨꯗ ꯆꯅꯨꯅ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯕꯣꯒꯦꯜꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯅꯠꯇꯦ ꯁꯥꯎꯍꯨꯝ ꯍꯥꯏꯕꯗꯤ ꯑꯅꯥ ꯑꯌꯦꯛ ꯀꯣ ꯑꯅꯥ ꯑꯌꯦꯛ ꯅꯥꯎ ꯌꯦꯛꯎ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯅꯥ ꯑꯌꯦꯛ ꯑꯣꯏꯌꯨ ꯍꯥꯏꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯊꯣꯏꯅ ꯍꯦꯟꯅ ꯀꯤꯔꯨꯅꯨꯗ ꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨꯝ ꯊꯣꯡꯅꯕ ꯇꯧꯔꯨꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯅꯨꯕꯨ ꯆꯥꯛꯁꯪꯗ ꯊꯥꯖꯤꯟꯈ꯭ꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ ꯇꯤꯂꯣꯇꯥꯃꯥ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝꯅ ꯉꯁꯤꯁꯨ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯤꯅ ꯈꯟꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯁꯨ ꯈꯜꯂꯒ ꯂꯩꯔꯤꯕꯅꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯇꯤꯂꯣꯇꯥꯃꯥ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕ ꯐꯥꯎꯕꯗ ꯀꯔꯤꯃꯇ ꯇꯧꯔꯛꯇꯕ ꯑꯗꯨꯗ ꯐꯈ꯭ꯔ ꯃꯥꯜꯂꯦ ꯀꯔꯤꯝ ꯇꯧꯔꯣꯏꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯤꯞꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯤ ꯇꯤꯂꯣꯇꯥꯃꯥꯁꯨ ꯑꯗꯨꯃꯉꯥꯏ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯣꯒꯦꯜꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅ ꯃꯍꯥꯛꯀꯤ ꯄꯨꯈ꯭ꯔꯤ ꯃꯅꯥꯛ ꯑꯗꯨꯗ ꯄꯔꯞ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯥ ꯃꯆꯦꯠ ꯑꯃ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯊꯨꯗꯦꯛꯈ꯭ꯔꯕ ꯇꯔꯦꯡꯒꯤ ꯃꯌꯣꯠ ꯑꯃꯗꯤ ꯂꯪ ꯑꯃꯨꯕ ꯑꯇꯩ ꯄꯣꯠꯂꯝ ꯆꯩꯔꯝ ꯃꯌꯥꯝ ꯑꯃ ꯈꯥꯎꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯣꯒꯦꯜꯅ ꯄꯨꯈ꯭ꯔꯤ ꯃꯅꯥꯛ ꯑꯗꯣ ꯌꯧꯔꯗꯨꯅ ꯐꯝꯊꯔꯛꯂꯤ ꯑꯗꯨꯒ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯉꯔꯥꯡ ꯊꯨꯗꯦꯛꯈ꯭ꯔꯕ ꯇꯔꯦꯡꯒꯤ ꯃꯌꯣꯠ ꯑꯗꯣ ꯃꯍꯥꯛꯅ ꯇꯞꯅ ꯁꯝꯂꯤ ꯑꯗꯨꯒ ꯆꯩꯇꯦꯛ ꯑꯃꯅ ꯅꯣꯠꯁꯟꯗꯨꯅ ꯍꯥꯏꯕꯗꯤ ꯇꯦꯞ ꯆꯞꯁꯜꯂꯒ ꯑꯃꯨꯛ ꯌꯦꯠꯁꯟꯗꯨꯅ ꯂꯪ ꯑꯃꯨꯕꯅ ꯌꯦꯠꯁꯜꯂꯤ ꯑꯗꯨꯒ ꯁꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯛꯄꯗ ꯇꯤꯂꯣꯇꯥꯃꯥ ꯃꯁꯥꯗꯣ ꯕꯪ ꯁꯥꯒꯠꯂꯛꯂꯤ ꯃꯁꯥꯗꯣ ꯖꯤꯡ ꯀꯥꯕ ꯍꯧꯔꯛꯏ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯇꯤꯂꯣꯇꯥꯃꯥꯗꯣ ꯁꯤꯗꯤ ꯑꯃꯨꯛ ꯍꯧꯔꯛꯂꯦꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯃꯤꯠ ꯑꯗꯣ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯤ ꯋꯥꯔꯤ ꯑꯁꯤꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ